ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯊꯣꯏꯒ ꯏꯆꯟꯒꯅ ꯂꯛꯅꯔꯝꯕ ꯊꯣꯏꯕꯗꯤ ꯅꯨꯡꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯆꯤꯟꯗꯁꯨ ꯀꯩꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯊꯣꯏꯕꯅ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯥ ꯃꯥꯅ ꯇꯣꯏꯅ ꯂꯩꯒꯟꯕ ꯃꯐꯝꯗꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯪꯕꯨ ꯑꯩꯅ ꯍꯦꯛꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯅꯨꯡꯁꯤꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯣꯏꯕꯅ ꯅꯨꯡꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯩ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯔꯣꯏꯕꯗ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃꯗꯒꯤ ꯅꯨꯡꯁꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯅꯨꯡꯁꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯒ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯂꯦꯞꯄꯛꯏ ꯅꯨꯡꯁꯤꯗꯤ ꯊꯣꯏꯕ ꯁꯥꯎꯔꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯅꯣꯛꯂꯒ ꯍꯥꯏꯖꯔꯛꯏ ꯅꯨꯡꯁꯤꯅ ꯃꯤꯅ ꯉꯁꯥꯏꯅ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯕꯗꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯣꯏꯅ ꯂꯥꯛꯄ ꯊꯣꯏꯕꯅ ꯅꯪꯒ ꯐꯤ ꯈꯟꯃꯤꯟꯅꯔꯨꯕ ꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏ ꯅꯨꯡꯁꯤꯒ ꯃꯃꯥꯟꯅꯕꯤꯗꯨꯒ ꯌꯦꯡꯅꯩ ꯀꯅꯥ ꯊꯣꯏꯕꯅ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯅꯨ ꯁꯠ ꯁꯠ ꯅꯁꯥ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯧ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯇꯣ ꯑꯁꯤꯗ ꯌꯦꯟ ꯁꯦꯝꯐꯝ ꯑꯃ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ ꯌꯦꯟ ꯁꯦꯝꯐꯝ ꯑꯃ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕꯗꯨꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯒ ꯃꯃꯥꯟꯅꯕꯤꯗꯨꯒꯁꯨ ꯊꯣꯏꯕꯅ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯏꯍꯦ ꯑꯁꯤ ꯀꯩꯗꯧꯔꯕ ꯊꯣꯏꯕꯅ ꯃꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯕꯣꯏꯂꯔ ꯀꯥꯝꯕꯒꯤ ꯂꯩꯔꯤꯕ ꯕꯨꯂꯦꯠ ꯑꯁꯤꯅ ꯀꯥꯝꯊꯣꯛꯑꯒꯅꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯅꯪ ꯀꯦꯖꯤꯗ ꯂꯨꯄꯥ 500 ꯌꯣꯟꯊꯣꯛꯀꯦ ꯅꯨꯡꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯅꯪꯅ ꯉꯝꯅꯕ ꯉꯥꯡꯅꯍꯧꯔꯣ ꯃꯃꯥꯟꯅꯕꯤꯗꯨ ꯅꯨꯡꯁꯤꯅ ꯈꯥꯝꯕꯒ ꯌꯥꯗꯒꯩ ꯆꯠꯈꯤ ꯅꯨꯡꯁꯤꯅ ꯉꯥꯏꯈꯣꯒ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯇꯥꯁꯟꯅꯗ꯭ꯔꯤꯁꯦ ꯅꯨꯡꯁꯤꯅ ꯆꯠꯈꯤꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯊꯣꯏꯕꯅ ꯐꯔꯕꯅꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯄꯨꯊꯣꯔꯛꯑꯣ ꯅꯨꯡꯁꯤꯅ ꯍꯩ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯅꯨꯄꯥ ꯅꯪ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯨꯡꯁꯤꯅ ꯑꯣꯏꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯄꯨꯔꯒ ꯂꯥꯛꯏ ꯀꯩꯊꯦꯜꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯑꯔꯣꯏꯕꯗ ꯃꯤ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯅ ꯊꯣꯏꯕꯕꯨ ꯃꯈꯨꯠ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣꯕ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣꯕ ꯊꯣꯏꯕꯅ ꯅꯨꯄꯥ ꯍꯥꯏꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗꯤ ꯑꯣꯏꯔꯔꯣꯏ ꯅꯨꯡꯁꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯊꯣꯏꯕꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯊꯣꯔꯛꯑꯣ ꯃꯃꯥꯏꯗꯣ ꯈꯨꯖꯤꯟꯅ ꯈꯣꯠꯇꯠꯀꯦ ꯅꯨꯡꯁꯤꯅ ꯍꯩ ꯕꯣꯔꯥ ꯑꯁꯥꯕ ꯃꯥꯟꯕ ꯅꯪꯗꯧꯅ ꯑꯩꯁꯦ ꯆꯀꯠ ꯇꯧꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯊꯣꯏꯕ ꯅꯨꯡꯁꯤꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯅꯪ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯐꯤ ꯃꯆꯦꯠ ꯅꯨꯡ ꯃꯆꯦꯠ ꯆꯩꯇꯦꯛꯀ ꯂꯩꯔꯝꯃꯗꯤ ꯅꯈꯅꯥꯎꯗꯣ ꯂꯦꯡꯁꯤꯟꯗꯧꯅꯦ ꯅꯨꯡꯁꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯊꯣꯏꯕꯅ ꯁꯤꯡꯂꯛꯏꯕ ꯃꯈꯨꯠꯇꯨ ꯈꯨꯄꯥꯛꯅ ꯐꯠ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯅꯪꯅ ꯑꯩꯁꯦ ꯈꯅꯥꯎꯗ ꯆꯩꯅ ꯂꯦꯡꯗꯣꯏꯕ ꯂꯦꯡꯉꯣ ꯁꯦ ꯂꯦꯡꯉꯣꯕ ꯊꯣꯏꯕꯅ ꯑꯌꯥ ꯃꯈꯨꯠꯀ ꯊꯥꯔꯛꯏꯅꯦ ꯅꯪ ꯐꯨꯔꯗꯤ ꯐꯖꯅ ꯐꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯐꯨꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯨꯅ ꯑꯩꯁꯦ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯀꯦꯖꯤꯗ 500 ꯌꯣꯟꯒꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯎ ꯂꯥ ꯊꯣꯏꯕꯅ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯁꯤꯜꯂꯛꯏꯅꯦ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯅꯪꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯊꯣꯏꯕꯅ ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯅꯨꯡꯁꯤꯅ ꯍꯦ ꯅꯪ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯝꯅ ꯁꯥꯊꯤꯕꯒꯤ ꯁꯛꯐꯝꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯕꯅ ꯀꯤꯅꯦ ꯑꯗꯥꯏꯅ ꯇꯧꯔꯛꯀꯅꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯀꯅꯥ ꯊꯦꯡꯅꯔꯛꯀꯦ ꯅꯪ ꯊꯣꯏꯕꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯦ ꯅꯨꯡꯁꯤꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯛꯑꯗꯤꯅꯦ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯕ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯣꯏꯕꯅ ꯑꯁ ꯃꯥꯅꯒ ꯑꯃꯨꯛ ꯆꯨꯝꯁꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯅ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯊꯣꯏꯕꯅ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯅ ꯍꯧꯖꯤꯛꯇꯗ ꯅꯈꯣꯜꯒ ꯄꯤꯛꯊꯔꯛꯀꯅꯨ ꯑꯩ ꯃꯤꯍꯨꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯀꯅꯥ ꯊꯦꯡꯅꯔꯛꯀꯦ ꯊꯣꯏꯕ ꯅꯨꯡꯁꯤꯗ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯃꯈꯨꯠꯀꯥꯗꯨ ꯃꯅꯥꯗ ꯈꯣꯠꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯂꯝꯕꯤꯗ ꯅꯨꯡꯁꯤꯅ ꯑꯣꯍꯣ ꯁꯤꯗ ꯂꯩꯔꯦꯅꯦ ꯋꯥꯔꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯜꯂꯒ ꯊꯥꯔꯛꯏ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯅ ꯅꯪꯅ ꯇꯧꯕꯗꯨ ꯍꯥꯏꯔꯒ ꯅꯪꯅꯦ ꯂꯥꯜꯂꯤꯗꯤ ꯃꯣꯏ ꯑꯅꯤ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤꯅ ꯀꯔꯤ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯅ ꯊꯣꯏꯕꯒꯤ ꯃꯊꯨꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ ꯊꯣꯏꯕꯅ ꯀꯥꯎꯔꯛꯏꯅꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯀ ꯀꯥꯎꯔꯛꯎꯔꯣ ꯅꯪꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯃꯤ ꯆꯪꯅꯗꯕ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯒ ꯆꯩ ꯊꯥꯡꯒꯦ ꯑꯁꯤ ꯅꯠꯇ꯭ꯔꯣꯕ ꯊꯣꯏꯕꯅ ꯑꯩ ꯃꯗꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯦꯟꯖꯤꯟꯕ ꯌꯥꯏ ꯀꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯍꯦ ꯊꯣꯏꯕꯅ ꯅꯪꯁꯤꯗꯤ ꯑꯩ ꯀꯤꯁꯤꯜꯂꯛꯑꯦꯗ ꯅꯨꯡꯁꯤꯅ ꯀꯤꯔꯒ ꯑꯃ ꯀꯣꯛꯀꯣꯏꯌꯨ ꯀꯩꯅꯣ
ꯑꯩꯗꯤ ꯕꯦꯔꯥ ꯂꯩꯇꯦꯍꯦ ꯅꯨꯄꯥꯕꯨ ꯀꯣꯏꯔꯁꯨ ꯌꯥꯏ ꯀꯣꯏꯔꯁꯨ ꯌꯥꯏ ꯈꯨꯀꯥꯞꯄꯤꯁꯦ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯗ ꯃꯄꯩ ꯑꯃ ꯏꯃꯥꯡꯁꯤꯗꯅꯦ ꯐꯨꯗ꯭ꯔꯨꯞ ꯐꯨꯗ꯭ꯔꯨꯞ ꯀꯦꯟꯗꯣꯏꯅꯦ ꯊꯣꯏꯕꯅ ꯑꯁ ꯅꯪ ꯅꯨꯡꯁꯤ ꯃꯈ꯭ꯋꯥꯡ ꯑꯃꯨꯛ ꯃꯦꯠꯂꯒ ꯃꯤꯠ ꯈꯨꯖꯤꯜꯂꯒ ꯃꯉꯛ ꯅꯣꯝꯃꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯅꯣꯏ ꯑꯅꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯨꯡꯁꯤꯗ ꯍꯧꯔꯕꯅꯤꯅ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯔꯅꯨ ꯊꯣꯏꯕꯅ ꯑꯦ ꯀꯩꯅꯣ ꯑꯅꯤꯗꯨꯗ ꯑꯩꯅ ꯇꯝꯃꯛꯄꯅꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯤ ꯉꯥꯡꯂꯛꯀꯅꯨ ꯇꯧꯕ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯁꯤꯜꯂꯛꯀꯅꯨ ꯊꯣꯏꯕꯅ ꯃꯇꯥ ꯑꯃꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯉꯥꯡꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯊꯣꯏꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯃꯔꯤꯜ ꯇꯦꯡꯈꯤꯗꯣꯏꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯇꯝꯁꯤꯕ ꯃꯤꯋꯥ ꯂꯧꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯆꯩꯔꯥꯛꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯦꯛꯁ ꯌꯥꯔ ꯂꯣꯏꯅ ꯑꯃꯠꯇ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯑꯩꯒꯤ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯑꯕ ꯆꯩꯔꯥꯛꯁꯤ ꯁꯥꯡꯗꯣꯔꯛꯄꯁꯨ ꯌꯥꯏ ꯅꯨꯡꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯊꯣꯏꯕ ꯄꯨꯡꯉꯛ ꯉꯛꯂꯕꯅꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯦ ꯅꯨꯡꯁꯤꯅ ꯑꯅꯤꯗꯨꯁꯨ ꯇꯤꯟꯅꯔꯒ ꯊꯥꯖꯕ ꯍꯥꯠꯄ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒ ꯌꯦꯡꯅꯕ ꯇꯥꯏ ꯊꯣꯏꯕꯅ ꯅꯨꯡꯁꯤ ꯑꯀꯤꯕ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯨꯡꯁꯤꯅ ꯍꯦ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕꯅꯤ ꯃꯁꯤꯗ ꯅꯪ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯊꯣꯏꯕꯅ ꯑꯁ ꯅꯨꯡꯁꯤꯅ ꯅꯪ ꯊꯣꯏꯕꯅ ꯅꯨꯡꯁꯤꯅ ꯗꯥ ꯊꯣꯏꯕ ꯅꯨꯡꯁꯤ ꯊꯣꯏꯕꯕꯨ ꯆꯠꯁꯤ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯊꯣꯏꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯖꯍꯧꯏ ꯊꯣꯏꯕꯅ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯕꯨ ꯏꯆꯟ ꯁꯅꯥꯊꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯤꯔꯝꯂꯗꯤ ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯪꯕ ꯁꯤꯕꯤꯔꯝꯂꯕ ꯑꯩꯕꯨ ꯏꯇꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤ ꯀꯥꯏꯅꯗꯣꯏꯔꯥ ꯈꯪꯗꯦ ꯄꯨꯔꯥ ꯋꯥꯌꯦꯟꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯆꯩꯔꯥꯛ ꯋꯥꯔꯦꯞ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯊꯣꯏꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯅꯨꯡꯁꯤꯅ ꯆꯠꯂꯤꯕꯗꯨꯗ ꯇꯥꯟꯅꯖꯩ ꯅꯨꯡꯁꯤ ꯃꯆꯤꯟ ꯑꯔꯩꯕꯤ ꯃꯈꯩ ꯁꯨꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯆꯠꯂꯤ ꯍꯥꯏꯕ ꯌꯦꯡꯗꯕꯤ ꯊꯣꯏꯕꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯊꯣꯏꯕꯅ ꯅꯨꯡꯁꯤ ꯍꯥꯏꯒ ꯉꯥꯏꯈꯣꯗ ꯑꯝꯇ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯂꯥꯛꯄ ꯃꯤꯅ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯊꯣꯏꯕ ꯂꯀꯛ ꯆꯥꯔꯒ ꯅꯨꯡꯁꯤꯕꯨ ꯀꯧꯔꯒ ꯇꯥꯟꯅꯔꯝꯕꯗꯨ ꯀꯧꯕ ꯂꯦꯞꯄꯒ ꯆꯦꯜꯂꯒ ꯑꯣꯏꯅ ꯏꯅꯈꯤ ꯁꯣꯝꯗꯅ ꯇꯌꯥꯜꯁꯨ ꯁꯪꯒꯣꯏꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯁꯣ ꯁꯠꯄ ꯀꯥꯎꯕ ꯃꯈꯩ ꯍꯦꯟꯗꯜ ꯊꯥꯗꯣꯛꯇꯕꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯤ ꯏꯆꯟꯅ ꯁꯤꯡꯖꯨ ꯂꯪꯁꯤꯜꯂꯝꯕ ꯃꯈꯨꯕꯥꯛꯇ ꯂꯨꯄꯥ 2 ꯆꯞꯄꯤ ꯊꯅꯝꯕ ꯑꯗꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯂꯤ ꯇꯌꯥꯜꯅ ꯇꯌꯥꯜ ꯁꯣꯗꯨ ꯁꯠꯇꯣꯛꯂꯒ ꯇꯞꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯑꯗꯨꯕꯨ ꯇꯌꯥꯜ ꯏꯆꯟꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯆꯠꯄꯗ ꯇꯨꯁꯤꯕꯣꯡꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯎꯞꯂꯒ ꯇꯨꯔꯛꯏ ꯇꯌꯥꯜꯅ ꯑꯌꯣ ꯇꯌꯥꯜ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯅ ꯁꯨꯞꯂꯒ ꯍꯧꯒꯠꯂꯛꯑꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ ꯃꯈꯣꯡ ꯃꯈꯨꯠꯇꯗꯤ ꯁꯣꯛꯑꯝꯗ꯭ರೆ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯑꯣꯏꯅꯅ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯅꯥꯇꯣꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯏ ꯑꯗꯨꯗꯒꯤ ꯐꯨꯔꯤꯠꯇꯁꯨ ꯇꯥꯔꯛꯏ ꯏ ꯃꯔꯤꯛꯁꯤꯡꯗꯨ ꯎꯕꯗ ꯇꯌꯥꯜ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯍꯧꯒꯠꯇꯕꯤ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯁꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯨꯠꯇꯨ ꯏ ꯇꯩꯔꯛꯏ ꯇꯌꯥꯜ ꯏꯗꯨ ꯎꯕꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯌꯥꯜꯅ ꯏꯆꯟ ꯅꯪ ꯇꯥꯃꯣ ꯇꯌꯥꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯕꯅꯤꯀꯣ ꯏ ꯊꯣꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕꯤ ꯍꯧꯒꯠꯂꯒ ꯐꯤꯀꯥꯎ ꯍꯨꯝꯂꯒ ꯔꯨꯃꯥꯜ ꯁꯠꯇꯣꯛꯑꯒ ꯃꯔꯥꯏꯕꯛ ꯑꯁꯣꯛꯄꯗꯨꯗ ꯊꯝꯂꯒ ꯇꯌꯥꯜꯅ ꯑꯗꯨꯕꯨ ꯑꯩ ꯊꯃꯣꯏ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯑꯩꯅ ꯁꯨꯡꯌꯦꯠ ꯌꯦꯠꯂꯣꯏꯌꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯨꯡꯅꯅꯕ ꯁꯤꯟꯒꯅꯤ ꯇꯌꯥꯜ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯃꯣꯃꯣ ꯅꯣꯛꯆꯩ ꯏꯆꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯂꯥꯏꯔꯤꯛꯈꯥꯎꯗꯨ ꯀꯥꯆꯤꯟꯗ ꯂꯪꯁꯤꯜꯂꯒ ꯇꯌꯥꯜꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯂꯦꯡꯒꯣꯟꯅꯔꯒ ꯊꯧꯃꯤꯟꯅꯔꯛꯄꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯆꯣꯡꯊꯣꯔꯛꯏ ꯉꯁꯤꯁꯦ ꯑꯩ ꯅꯪꯕు ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯊꯤꯕꯗꯤ ꯂꯥꯛꯆꯕꯅꯦ ꯇꯌꯥꯜꯅ ꯍꯥꯏꯔꯛꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯌꯥꯜꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯅꯪꯒ ꯂꯥꯏꯕꯛ ꯇꯤꯟꯅꯗꯗꯨꯅ ꯀꯥꯏꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯒꯅꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅꯤ ꯏꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯃꯁꯥꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯔꯦꯞꯄꯅꯤ ꯏꯆꯟ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯀꯥꯆꯤꯟꯗ ꯂꯪꯁꯤꯟꯈꯤꯕ ꯂꯥꯏꯔꯤꯛ ꯈꯥꯎꯗꯨ ꯑꯃꯨꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯕꯤ ꯂꯥꯝꯃꯒ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯌꯥꯎꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ ꯏꯆꯟ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯂꯦꯞꯈꯤꯕ ꯃꯐꯝꯗꯒꯤ ꯃꯆꯤ ꯂꯦꯡꯗꯕꯤ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ
Ngaihak manglaga ijan tebal loisilli. Ijanna asibu lairik tamibi amagi tebal ne. Ahoiba kumudna hena nale. Nungdang thi phajin sira khangde. Asuk kata lai chubi nupi ai sibo. Mathanta jajaraga ijan tebal du fat fat kan thoklaga lairik sing du mafam chana chana thami. Amubina ijanna amuk kauba hore. Kumbide mamana kauribasi magi tawfam thokpa tawraga leirami. Amubina ibema ijan masibo halakhradaine. Ijanna as kaukrapone asinu pise. Amubina ijan kanna kaurakpa asidadi ijan khumda yadabagi khumai. Ijanna kaino. Amubina hey chak thongamo. Ijanna kai chatoiba numidang yauradi thabak chatpa haurani amu. Amubina wathi ngangnu hanek lawba chaluge. Ijanna chalo yumjau sida ithanda thanamaga ne nungdang sida noina noigi thokpa koi chalo. Amubina nang taton halani thonglo silaga layo. Ijanna ahoy lengbiro. Amubina hey thong silo. Ijanna hoiba nang chato chalu ko. Ijan kadagi thoraklaga thongdu phi kamba makhai makhol thokna gamlauna lonsili. Ijanna ai oibagi ithanda laibirabani atopa kana oiradi chenba chongba tawradoine. Phet hairaga kada amu halaaga lairik loisilambadu loisili. Ijanna I haigalaktana phayup chinkhalaga tummaga leithokadoine khoidaulang khalaktana. Lairik ama thambada mafam chadabagi loisilamba singdu loina amuk ningkhaire. Maduda ijan masadu sauning mandana tebanda leihoriba lairik ataidusu makhutna makhada loina inthai. Ijanna wahai sange sioradi ulap tasilaga kerosene haijillaga mai thadosira khangde. Adu oidi tuition su school su loina toadi no hek nganbadagi numitaba phawba mobile melaga leinaba. Chakhairiba lairik kadu loisindabi mobile pairaga yopi film gi isai ama tharaga mana su sakchillaga masadu su ni. Isai du tharaga masadu nik dana chakhairiba lairik singdu table mathakta thamlaga loisilli. Ijanna loiba phawdi loisilledana se siordi lairik laisu haibi wakhal losing leibi changkhonbi nupiga maleba. Mobile da anauba isai ama muk tharaga chaksanglomda lai. Chaksang hek yaurakpaga isai du mayai da khangtatlaga atopa isai ama lai. Laiba isai du pattatlaga mana thakiba isai du amuk lai. Ijanna kaino to isibo as butam thara isibo hera but kaina noi but haido thengnage unage na ngairiba nupini. Ijanda but changbigadaba nupi nate na sam khutang yelaga haidoine. Ijan ngang dana chapung mahi haplaga thangatkre gas ta aduga ensang semba haurai. Ijanna ha awoiba buchibu leijaloba tungsidaga phammaga thoradi amta wari sanaba yabani. Uton wado daga tongba singda ai amtadi uningeda moise masakadi fajaramoi taibang mioibana kidana khanglaga sirse. Mathanta amuk alu ma khelambadu toklaga thawoina wakhal khalaga lei. Butse mamit yaudaba maya chauba mangak tatpa makhong yaudaba makhut yaudaba ngakta oiramni. Maramdi taibang mioibase makhoi ubada sidi siroiba masak fajaramadi. Aduga amukta makhoi bu thengnajage khanba ikhoinadi uba phangde. Maklak nikpa mihun thawon yaudaba mida ngakta oina thengna hale. Aduga amuk aludu khetlingai naken thagi isai du saglai. Ijanna amukasu saglene oima phone ki ringtone asidi kanhabu oirigaba. Ijan mobile du da yengi maduda nungsi chongthoklami mamai du da. Ijanna is nangoire hanabu nungai ni mana toroktoy phibamse maine panglokta noksilaga loireda. Ijan makutu phanek phiji da taithoaga maya higatlaga ringkhinglibadu oi. Ijanna hello miss nungsi lawai ta tap laglai. Nungsi na hey sigaijan mithingai nayadu satlura nara lanjarabani na call pai bangamdre natra. Ijan adum noklaga hairai. Ijanna kai dei wano nangna kotlaga ngangai sina. Nungsi na nawamayumdagi. Ijanna aibu mauroba leisabi. Nungsi na leisabi na asuk lemdaba thaba nakhajai da khopasna ne on da thomauraba. Ijanna he phone da dum thomake hairaba nangise. Nungsi na kanna sauriba asida ijandi maya higatlaga noksilli. Nungsi di kanna sauribani sana thoisu call pairibani masu machin mensilaga noklibani. Ijanna sana thoi huranbi nang tana kemta khumaktu se kaigino ha narol da nachin khumaga no irabana.
ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯣꯟꯅ ꯅꯣꯛꯆꯔꯝꯕ ꯁꯅꯥꯊꯣꯏꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯆꯤꯟ ꯃꯦꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯅꯣꯛꯊꯣꯔꯛꯂꯦ ꯁꯅꯥꯊꯣꯏꯅ ꯅꯣꯛꯂꯛꯄ ꯑꯁꯤ ꯇꯥꯕꯗ ꯏꯆꯟ ꯅꯣꯛꯂꯝꯕꯗꯨ ꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯟꯅ ꯑꯩꯉꯣꯟꯗꯒꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯛꯑꯦ ꯏꯆꯟ ꯐꯣꯟꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯍꯧꯅ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯅ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯆꯟꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯀꯅꯨ ꯁꯨꯡꯒꯨꯝ ꯈꯨꯝꯃꯣꯏ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯒ ꯗꯥꯊꯣꯏꯕꯒ ꯅꯨꯡꯁꯤꯅꯕꯁꯦ ꯀꯌꯥꯝ ꯀꯜꯂꯛꯀꯦꯕ ꯏꯆꯟꯅ ꯀꯜꯂꯛꯄꯩꯅꯤ ꯀꯩꯅꯣ ꯅꯪꯒ ꯃꯥꯒ ꯐꯨꯒꯥꯏꯅꯕ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯋꯥ ꯈꯝꯁꯤꯜꯂꯒ ꯊꯥꯈꯤꯕꯅꯤ ꯅꯪꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔꯣ ꯁꯅꯥꯊꯣꯏ ꯅꯣꯛꯄ ꯈꯥꯡꯖꯤꯜꯂꯒ ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯁꯅꯥꯊꯣꯏꯅ ꯃꯥꯏꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯔꯛ ꯅꯨꯄꯤ ꯃꯔꯛ ꯇꯧꯕꯗꯨꯅ ꯐꯥꯎꯕꯗ ꯐꯥꯎꯇ꯭ꯔꯤꯛ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯧꯔꯤ ꯅꯨꯡꯁꯤꯒꯤ ꯁꯥꯎꯇꯛ ꯇꯧꯕ ꯃꯤꯠꯌꯦꯡ ꯎꯕꯗ ꯃꯥꯏꯊꯣꯏꯕ ꯍꯣꯃꯣꯗꯣ ꯖꯔ ꯖꯔ ꯄꯠꯊꯛꯈꯤꯔꯝꯗꯣꯏꯅꯦ ꯏꯆꯟꯅ ꯃꯥꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯅꯥꯊꯣꯏꯅ ꯃꯥꯅꯕꯨ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯕ ꯑꯩ ꯉꯛꯁꯦ ꯂꯩꯕꯥꯛ ꯇꯥꯕꯤꯒꯦ ꯏꯆꯟꯅ ꯋꯥ ꯅꯪꯅ ꯉꯛ ꯂꯩꯕꯥꯛ ꯇꯥꯕꯤꯗꯣꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯈꯖꯥꯏ ꯂꯩꯕꯥꯛꯇ ꯇꯥꯕꯤꯒꯦ ꯑꯅꯤꯁꯤꯒꯤ ꯀꯔꯦꯝꯅꯕ ꯈꯨꯀꯦꯝꯅꯁꯤꯗ ꯅꯨꯡꯁꯤ ꯃꯩ ꯍꯧꯔꯕꯅꯤ ꯅꯨꯡꯁꯤꯅ ꯅꯣꯏ ꯑꯅꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯕꯅꯤꯗ ꯏꯆꯟꯅ ꯀꯩꯝꯇ ꯄꯥꯝꯖꯗꯦ ꯁꯅꯥꯊꯣꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯕ ꯉꯝꯗꯣꯏꯅꯣ ꯅꯪꯅ ꯄꯤꯔꯛꯑꯗꯤ ꯑꯩꯁꯨ ꯂꯧꯗꯣꯏꯅꯦ ꯅꯨꯡꯁꯤꯅ ꯑꯔꯦ ꯑꯄꯥ ꯌꯥꯝ ꯄꯥꯝꯕ ꯃꯤꯔꯕ ꯅꯣꯏ ꯑꯅꯤ ꯏꯆꯟꯅ ꯅꯪꯅ ꯄꯤꯕꯕꯨ ꯂꯧꯁꯤꯟꯕ ꯀꯩꯇꯧꯒꯦ ꯑꯩꯈꯣꯏꯅ ꯄꯤꯔꯁꯨ ꯅꯪ ꯑꯗꯨꯝ ꯂꯧꯅꯤꯅ ꯅꯨꯡꯁꯤꯅ ꯏꯆꯟ ꯁꯅꯥꯊꯣꯏ ꯅꯣꯏ ꯑꯅꯤ ꯉꯁꯤ ꯁꯤꯃꯤꯟꯅꯅꯤ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯃꯤꯟꯅꯕꯗꯤ ꯄꯥꯝꯃꯤꯅ ꯅꯪꯗꯤ ꯄꯥꯝꯗ꯭ꯔꯣꯕ ꯏꯆꯟꯅ ꯀꯔꯤꯒꯤ ꯄꯥꯝꯃꯣꯏꯗꯣꯏꯕ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯃꯝꯒꯅꯤ ꯅꯨꯡꯁꯤ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯕ ꯈꯔ ꯍꯟꯊꯔꯛꯑꯕꯅꯤ ꯅꯨꯡꯁꯤꯅ ꯅꯈꯣꯏ ꯑꯅꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯣꯏ ꯏꯆꯟꯅ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯅꯨꯡꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯏꯆꯟꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯈꯪꯅ ꯑꯗꯨ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯤꯗꯨꯕꯣ ꯁꯅꯥꯊꯣꯏꯅ ꯃꯀꯣꯛ ꯆꯥꯛꯄ ꯅꯥꯝꯃ ꯁꯣꯏꯕ ꯃꯤꯒꯤ ꯍꯧꯅꯕꯤꯅꯦ ꯏꯆꯟꯅ ꯀꯣꯛ ꯆꯥꯛꯄ ꯂꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯣ ꯗꯥꯊꯣꯏꯕꯒ ꯃꯥꯒ ꯈꯟꯅꯅꯕ ꯁꯥꯎꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ ꯁꯅꯥꯊꯣꯏꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯛ ꯑꯁꯦ ꯑꯄꯪꯕ ꯃꯤꯅꯤ ꯇꯥꯛꯊꯣꯛꯆꯔꯛꯏꯁꯦ ꯅꯨꯡꯁꯤꯁꯨ ꯁꯥꯎꯔꯝꯕꯗꯨ ꯍꯟꯊꯔꯛꯑꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯉꯥꯎꯈ꯭ರೆ ꯅꯈꯣꯏ ꯑꯅꯤꯗ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯛꯑꯔꯣꯏ ꯕ꯭ꯂꯣꯛ ꯄꯤꯔꯒꯅꯦ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯂꯥꯞꯈ꯭ꯔꯅꯤ ꯒꯙꯥ ꯑꯅꯤ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯑꯄꯪꯕ ꯇꯥꯕꯁꯤꯗ ꯅꯣꯛꯆꯔꯛꯏ ꯏꯆꯟꯅ ꯅꯨꯄꯤꯁꯦ ꯃꯩꯅꯤꯅꯦ ꯁꯅꯥꯊꯣꯏꯅ ꯃꯥꯅ ꯍꯦꯟꯅ ꯁꯤꯡꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯨꯡꯁꯤꯅ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯆꯟꯅ ꯅꯪ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣꯕ ꯅꯈꯣꯏ ꯑꯅꯤꯅ ꯇꯝꯕꯤꯕ ꯏꯍꯩꯅꯤ ꯑꯩꯅ ꯐꯥꯖꯤꯜꯂꯤꯁꯦ ꯁꯅꯥꯊꯣꯏꯅ ꯃꯍꯥꯛꯀꯤ ꯆꯟꯊꯣꯏ ꯍꯥꯏꯁꯤꯗꯤ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯏꯆꯟꯅ ꯃꯤꯅ ꯃꯁꯥꯒꯤ ꯌꯥꯖꯗ꯭ꯔꯁꯤꯕꯨ ꯅꯪꯅ ꯅꯝꯗꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯑꯒ ꯍꯩꯍꯟꯒꯦ ꯑꯁꯤꯅꯦꯕ ꯅꯨꯡꯁꯤꯅ ꯑꯗꯨꯗꯤ ꯇꯧꯒꯨꯝꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯔꯛꯇ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯌꯥꯎꯕꯩ ꯍꯣꯍꯥ ꯂꯥꯛꯄꯗ ꯃꯥꯅ ꯀꯜꯂꯤ ꯅꯠꯇ꯭ꯔꯣꯕ ꯑꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯦꯠꯄ ꯌꯥꯗꯦ ꯃꯥꯕꯨ ꯂꯥꯡꯕ ꯈꯣꯠꯄ ꯂꯣꯝꯗ ꯆꯤꯡꯁꯤꯟꯕꯤꯒꯨꯝꯁꯦ ꯏꯆꯟꯅ ꯋꯥ ꯅꯨꯡꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯅꯦ ꯁꯅꯥꯊꯣꯏꯅ ꯉꯁꯥꯏ ꯅꯪꯅ ꯗꯥꯊꯣꯏꯕꯗ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯕ ꯃꯤ ꯅꯨꯄꯥꯗꯣ ꯅꯪꯅ ꯏꯖꯠꯀ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯣꯕ ꯀꯩꯝꯇꯒ ꯍꯥꯏꯖꯕꯁꯨ ꯉꯝꯖꯗꯕ ꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯅ ꯀꯣꯛꯆꯥꯛꯁꯤꯡꯁꯤꯗꯤ ꯇꯨꯀꯠꯆꯗ꯭ꯔꯣ ꯑꯗꯨꯕꯨ ꯉꯥꯡꯉꯤꯗꯨꯕꯣ ꯁꯛꯇꯥꯃꯛꯅ ꯁꯒꯣꯜ ꯃꯥꯏ ꯑꯃ ꯍꯦꯛ ꯄꯥꯟꯁꯤꯜꯂꯦꯔꯒ ꯏꯆꯟꯅ ꯂꯦꯝꯅꯗꯤ ꯊꯥꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯅꯥꯊꯣꯏꯅ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯊꯤꯕ ꯅꯨꯡꯁꯤꯅ ꯊꯤꯔꯁꯨ ꯅꯪꯗꯒꯤ ꯐꯖꯕ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤꯗ ꯁꯅꯥꯊꯣꯏꯅ ꯅꯃꯥꯏꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨꯅꯦ ꯅꯊꯟꯇ ꯌꯦꯡꯕꯕꯨ ꯉꯝꯖꯔꯤꯕꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯅꯪꯅ ꯌꯦꯡꯕꯗ ꯉꯝꯗꯕ ꯑꯗꯨꯝꯅ ꯑꯩ ꯇꯧꯖꯗꯦ ꯑꯦꯐꯕꯤꯗ ꯚꯣꯠ ꯇꯧꯁꯤꯔꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯈꯪꯅꯕ ꯁꯅꯥꯊꯣꯏꯅ ꯇꯧꯁꯤꯅ ꯀꯩꯝꯇ ꯀꯦꯗꯕꯤ ꯇꯧꯁꯦ ꯅꯨꯡꯁꯤꯅ ꯌꯥꯏꯅꯦ ꯅꯦꯒꯦꯇꯤꯚ ꯐꯣꯇꯣꯗ ꯇꯧꯁꯤꯔꯣ ꯌꯥ ꯊꯥꯡꯗꯣꯛꯑꯒ ꯇꯧꯁꯤꯔꯣ ꯃꯇꯠ ꯂꯤꯁꯤꯔꯣ ꯃꯄꯨꯝ ꯂꯤꯁꯤꯔꯣ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯩꯅ ꯀꯥꯗꯧ ꯂꯩꯔꯁꯤꯕꯨ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯁꯅꯥꯊꯣꯏꯅ ꯍꯨꯃꯥꯡ ꯀꯥꯡꯉꯤꯕꯨ ꯅꯨꯡꯁꯤꯅ ꯀꯥꯡꯉꯛꯈꯤꯅꯤ ꯅꯪꯗꯤ ꯀꯥꯡꯉꯛꯈꯤꯅꯤ ꯏꯆꯟꯅ ꯑꯇꯥꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗ ꯏ ꯑꯣꯔꯣ ꯆꯦꯟꯊꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩꯗ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯆꯟꯅ ꯅꯣꯏ ꯑꯅꯤ ꯁꯥꯟꯅꯔꯣ ꯑꯩ ꯊꯝꯃꯦ ꯇꯥꯆꯧꯔ ꯇꯥꯇꯣꯜꯂ ꯑꯃ ꯂꯥꯛꯑꯦ ꯇꯥꯆꯧ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯇꯜꯂꯤꯕ ꯁꯅꯥꯊꯣꯏꯅ ꯀꯧꯑꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯕ ꯐꯪꯉꯔꯣꯏꯅꯦ ꯅꯪ ꯏꯆꯟꯅ ꯀꯔꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯥ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯂꯩꯔꯤꯁꯤꯗꯤ ꯁꯅꯥꯊꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯅꯪ ꯑꯃꯨꯛ ꯈꯥꯏꯕ ꯇꯥꯔꯦꯅꯦ ꯍꯣꯔꯦꯟꯗꯤ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯔꯒ ꯑꯁꯤꯕꯨ ꯉꯥꯡꯅꯕ ꯉꯝꯗꯣꯏꯔꯕ
Ichanna Sem saramo ai thame Ichan phone du kakthali aduga isai tarambadu isai adum tari Naubana Ichan Ichanna Lai taton Thong hangbaga naubana Ichanda khawma pirai Naubana Se nang taton thagi sel fange aduna nang ya sapot ne Ichanna Aya asi khangna ya khiroi taton puri ama laidau ni Naubana Aikhoi ahungi online dagi kakthadoi ne made Ichanna phane ki satki Naubana Nathanda lairibana Ichanna Naubana Kaino ta chaude Ichanna khangdeda Naubana Chak loisila aduga ani du laga chanaba aikhoi pabung phone tawrambro Ichanna Nasai yuk dagi tawrakri Thong lonsin ge hek tawbaga pari gari khamai Naubana Lai he aikhoi hero se Ichan mabungna lairakpa khawdu ka da thamure aduga saksangda amuk changkhi Parina kaino nawa aingonda ka chawda yeng-sina Naubana uda kuiraba Pari thonglon silaga saksangda oina changai Parina kayen sang noicha Ichanna tacho kobi sak tawrine Parina Nauba haisisu likreda oiba angang ne na amta su thabak tawbone na nongmata su oge leraga pusilaudana sasena irik heklikai mama pa hek lawardana Iwo nangama Naubasu mafi hongdo uraga changai Naubana Os taso haiba yai na pangai hajila kanuda aina lairaga dani charise Parina laidadi ko Naubana taso pukta ngai haw boi wanida thau marek ma haw thokpudo isa phawonti Parina sa yen chabda ibungo nasado nathawaki sarudo masing thiba yare ne nuksit ka siladi tap nasileraga maya simaire Fara hek hairadana Naubana Hairiba tasawdi Parina Hai matam mamodidi aise pari haina set kairiba sak phajaba chung phiral chaba phibam phajabada iming jalibani Naubana Haujikti kari yuthak pari ariba Parina Ariba kaina Hai bhari da nauri ne Naubana Nauramani kitang sangduoga ngangbudadi sahi do khazai ani duda sahi tranga ani punsilaga Laibak sahi kuntra songthoe Parina Naubana khuse se mathau tawninge nangak tu kak yan sila di nangak tu talani Naubana aseng hairodi thap kok nupi thirage lati kaidauge khalino khangdeba angang se dum chak thongna bo honabda laik tawbaga sangtre Parina yes nang kok thilo dra ibunga ima so halo sila khadawre Naubana hoi di ta so hong dingai hongja khiroye Parina nang Naubana Kanada daso nasa kya pa free la khangawra ma khalaga hairo Parina Ses angang si thagi sel phanga mani ai gi lisingani da kitabdi aroibu Naubana Ahoi taso na pa mu do khanbiro Parina Os tan jari ngai da angang si mulhange Naubana khutti ting thongning de Parina imadi Naubana phane khomba Parina Hengene aibo saibo yengusirane Naubana Yarebo yengbirano hadak tawbirano naron-dagi haidoga yuga thakchilaba tasogi ko takae Parina sel thoktabanina aise ngasidi yumda laiba taraba Ichanna amuk lekthadana tacho Parina lektharoida Naubana tacho yu thoi do wedi ai nungtigi tha ma lising ani ni piba fruit ka khangrauga laigene Parina yaina tha ma thakta bi laibige tha ma da fruit tranga khangrau tranga ga lehoraba adudi ai si jibok setpa yarni ne Ichanna ta chawdi yani tha ama ni litpani fruit amana machin manau ahumdu mama lakpa ngaibo oina wari sanaraga nok tana laiminai